Any Kuki tribe ST listagi lawthoknaba memorandum pisinkhre Indian Constitution gi Article 342 gi makhada any Kuki tribe asi Manipur gi scheduled tribe listagi lawthoknaba Thadou NP Manipur amasung Maitai Alliance ki maikaidagi Bharat Sarkar gi Ministry of Tribal Affairs ta ngasi memorandum pisinduna taksinkhre Memorandum aduda yauriba warol singdi maru oina hokhiba chahi gi October 18 amasung 2023 gi January da pangthokhiba Manipur Sarkar gi cabinet mifam na any Kuki tribe asi Manipur gi scheduled tribe ki list chagi delete tawnaba warif lawkhrabani loinana hariba warif adu thabak ta onthoknaba 2023 gi February 9 da Bharat Sarkar da recommend tawkhrabani any Kuki tribe hariba category asi political motivate amaga loinana non transparent oiba mawngda Hwkhre chahi 2003 da scheduled tribe ki list hapchin khibani any Kuki tribe asi Manipur gi scheduled tribe ki list chalhanba natraga masibu scheduled tribe ama oina sakhangba yaroi any Kuki tribe asi Thadou tribe ki duplicate amani Thadou tribe asi 1951 dagi recognize tawrakhibani Manipur da Thadou gi population asi 2011 gi census matung ina 2,15,913 any Kuki tribe asi Kuki tribe ki maut sillabani hairibasi aranmani Kuki asi tribe ama nate amasung masagi lon leiba kangbu amasu nate maram aduna any Kuki tribe asi Manipur gi scheduled tribe ki list gi lawthokadabani hairi dei ahum huralakpa Mahendra Thar amaga loinana fare Assam gi Dispur police station gi mafam amadagi chingnaningai oiba mawngda thawraga lakpa Mahendra Thar ama is Guwahati Police Department ki team amana khamlaga check tawba amasung verification chathabada huralakpa gari ni haiba khangba ngamlei gari aduda tonglakpa Imphal East gi Akoijam Universe kunga 3 Imphal West gi Achom Winner kunga 3 amasung Thaunaujam Samananda kauba miyoi ahum fare makoina thawrakpa thar adugi registration number na AS01 F00969 ni hairi Sima Saani mapuroi bana hatpa oiramle sizinakhiba thang phangkhre khwaidagi kiningai oiba thawdo amada masama ka tuminaribi nupi bu mangaksamda thangna lenduna hatlaga mahak nate haiduna koichen chelambadu police ki interrogation da sitnan haidorakle Hawjikti Sima Saani mapuroi bana mangakta thangna lelaga hatkibani haiba confess tawre haina police tagi fangba pauna hairi masagi chahi nifuga tare lom surabi angalwadi worker su oiribi Sima Saani gi misi asiga mari leinana ngarang police na FIR ama lokhalaga mapuroiba Muhammad Majibur Rahman faraga ngarang dagi numit 10 police custody remand lautharaga wahang paun chatharakibani ngasidi mahak haisinglaba IO dagi nanthok tuna chen bangamdre nungaitaba kharadi mahaki loina bidu tumningai da mangakta thangna lenbani haina haidok charakle mihar aduda sizin nakiba thang adu nga maku lenbada sizinaba athauba thangduni haina takthorakle thang adu yum adugi chakhumdagi fangbang amle hairi CSA na Senapati district ta lariba government ke office tingjin bagi khongjang asidagi Hwkhre Bharat Sarkar gi maikaidagi hojik chathariba indoor Myanmar border fencing tawbagi thabak lepkadabani amasung free movement regime makhata na chana hangadabani haina ansamna changsilakiba khongjangi manung chana Senapati district student association SDSA na ngasidagi district aduda lariba lainga ki loisang sing thingjin bagi khongjang changsin ba Hwkhre khongjang asi numit mangani chupna thasgi kunga tarit fawba chathagadabani hairi Senapati district student association na changsilakiba khongjang aduna maram oiraga district aduda lariba sarkar gi office sing Yamba Thonglon ki khongjang asi thasigi taraga tarukta Senapati district ta pangthokiba Ansam gi presidential council na lawkiba warif ki matung ina changsin khibani khongjang asi gi manung da pamdaba thodok sing thoglakpa tarabadi madugi afafatagi daita pumba Bharat Sarkar amasung Manipur Sarkar na pugadabani khongjang asi state asi gi naga sing na namna tariba district manga da su changsin ki ngasi SDS na Senapati district ta changsin kiba khongjang adugi manungda Indo Myanmar border fencing khabagi thabak lepkadabani amasung free movement regime makhata na chana hangadabani haina mamangdagi hauna changsilakiba khongjang asiga mari leinana Senapati district police na Ansam SDSA MKS MSU PNTM TAJ amasung ZSU SZ ki mathakta paliba FIR withdraw tawgadabani amasung khongjang asida athingba pigadaba Makta Senapati SP amasung additional SP mafam lawthokadabani haina thaba banner sing Senapati district ki mini secretary changfam da thetki thawdo aduga mari leinana hojik fawbagi oina pamdaba thodok sing thokpagi paudi leitri Iran gi airport tarukta attack chathaduna land plane taraga manga thugaikre Israel Defense Force na ngasi Iran gi nongthak lambi lan na paisilaga maroiba airport tarukta attack chathakibaga loinana military aircraft amanga ta thoan khre hairi Social media platform X thagalakpa warol amada IDF na hai nongchup thangba nongpok thangba amasung mayai thangba Iran da laiba yamna maruoiba airport tarukta nongthaktagi attack chathaduna lan gi plane gi tara manga amanga ta thoan khibani attack aduda airport ki runway underground bunker amadi nongthaki lan fam da season nagadaba aircraft mapung fana amanga ta thogan bangam ki
Prime Minister Benjamin Netanyahuna hai Iran attack chatharakpa ngamdanaba mathau taba cheksin thorang pumnamak lawkhatpa loire nongthaki lanfamda Israel na khumang chawsanba ngamle haiba utpa oina Iran gi maruoiba airport tarukta attack chathaduna fighter jet taraga manga amangata thohankibani Nakalani gi marakta soknariba lanasi nongma nongmagi pakthok chawthorakpagi mawongda lakle Iran dagi nauna miyoi chahumga taraga mathoi purakhibaga loinana evacuate tawrakhiba masing 1900 sure Israel amasung Iran anigi marakta soknariba lanasida US na yausinkibadagi hena pakthok chawthokpaga loinana hena khudong thiningai oiba fibam ama mayoknarakpadagi nauna Iran dagi nauna India na miyoi chahumga kunthraga mathoi puthorakhibaga loinana hauzik fawba India dagi evacuate tawrakhiba miyoi masing asi 1900 Hwkhre evacuate tawrakhiba miyoi ayambadi Iran da MBBS tamliba maheroi singna ayambani Bharat Sarkar gi Ministry of Home Affairs ki maikai dagi ngasi akhanaba flight ta Iran gi city Masad thagi Indian Chahumga taraga mathoi adu Delhi tamna purakre Minister of Home Affairs India na ex thagalakhiba warul amagi matung ina Operation Sindhu gi makhada Iran dagi Indian sing adu evacuate tawrakhibani US ki maikai dagi B2 steel bomber sizinaduna Iran gi nuclear site ahumda bombing tawkhiba aduna Persian Gulf nation amasung Israel anigi marakta soknariba lanasi hena pakthok chawthorakpadagi ngarang nomaiji numita Indian Chahumga taraga mathoi adu evacuate tawrakhibani Bharat Sarkar ki External Affairs Ministry ki spokesperson Ranbir Jaiswal na phongdokhibada Iran amasung Israel leba anigi marakta soknariba lanasi hena pakthorakpadagi Operation Sindhu gi makhada hauzik fawba Iran dagi evacuate tawrakhiba Iran asi punna 1919 sure Israel gi maikai dagi hauzik su leptana air strike tawba yauna missile amasung drone sizinaduna Iran gi city sing yauna military amadi strategy facility sing da leptana strike tawbagi thabak chathari Iran gi maikai dagi leiba aduda leiriba topa country singi miyoi sing evacuate tawnabagi damakta hawkhiba irai numita hana airspace ta thingma thamlamkhibadu lawthokhibadagi Masa city dagi charter flight ta evacuate tawbagi thaba asi yamna kana chathari ihan hanba oina irai numita Indian chaniga mahudra thangja numitki nungthelda chahumga tara puthorakhibani sagolsen numitana Iran gi Yerevan gi capital city Armenia dagi akhanaba flight adu India da thunglaki hairi US na Iran da bombing chathakibagi thawong CPI RSP amadi FB na condemn tawrakli US na Iran gi nuclear site sing da bombing chathakibagi thawong adu CPI Marxist Leninist Liberation Revolutionary Socialist Party amasung Forward Bloc na akanba mawong na condemn tawrakli US na chathakiba thawong asina hawjik lairiba government tension asi hena wangkhat hale Loinana US na chathariba thawong asi Iran gi sovereignty amasung UN gi charter sing violate tawbani hairi left party manga asina thadorokba joint statement asina hairibana US amasung Iran gi maikai dagi makhoina chathariba attack asi Iran na nuclear weapon sing sabaga mari dainanani haina justify tawna honari adumoinamak Director General of International Atomic Energy Agency Rafael Grossi gi maikai dagi June 18 da thokiba statement amada Iran da nuclear weapon sing sanaba honabagi Proof amata laiti haina phongdokpa laikhrabani US intelligence ki maikai dagi Iran da nuclear weapons sing develop tawbagi mapung faba evidence amata laiti haibasi acknowledge tawkhrabani masigi mathakta Iran asi nuclear non proliferation treaty NPT gi signatory amani hariba faxing asi lairabasu Israel gi maikai dagi June 12 da attack chathakibani US ki President Donald Trump ki maikai dagi Iran ga wari sanana bachayol ani gi oiba matam pikhrabasu Israel da chathari balana si da yausilakhibani US ki maikai dagi Iran da B2 steel bomber sijinnaduna bunker booster bomb sing thadakhibani maram aduna malengi oina santi pamba miyoi sing punsinnaduna US na chathari bathawong asi condemn tawba yauna asiguma thawong sing asigi mayokta protest ki thawong sing changchina bahona famthoi hairi Middle East ta sauna unkhanarabasu India da thawgi awatpa leiroi Israel amadi Iran gi marakta lan soknaduna Middle East ta chauna unkhatnarabasu India da thawgi awatpa leiroi haina Petroleum and Natural Gas Minister Hardeep Singh Puri na phongdokre Mang hai hawkhiba chayol aniro Middle East ta oirakliba fibam asi kumna yingsiduna lakli Prime Minister Narendra Modi gi liching makhada hawkhiba chahi kaya marum thawgi awatpa lehendana ba tharang lokhatuna lakhi Hawjik leiba asi thau marang kaina leiriba maram na petroleum product amasung natural gas ki awatpa leigani haina nungnangba pokningai oide leiba ki maroiba oil marketing company sing oiriba Indian Oil Bharat Petroleum amadi Hindustan Petroleum da tha kaya marum sizinnagadaba konagadaba changda petroleum product sing paiduna leiri haiki